Manglamchat Touramba Asoiba Shing adu Chumthoktana Mapung Phaba Tunglamchat ama Shemba Oithokloi HAINA Manipur gi HANNAGI Chief Minister NONGTHOMBAM BIREN PHONGDOK-KHRE Kumja ing Nisingama Chamapal Humfutara Mangada Matamadugi Prime Minister Indira Gandhi na India Pumbada Thamsin Kiba National Emergency da Yumfam Oiraga Prime Minister Narendra Modi na iba The Emergency Diary Sai na Mingthonba Ladik Amangasi Thambal Sanglenda Phongdok-KHRE Madi Lainana Mahakna Wafam asi phongdok-KHRE Mahakna makatan hai Mamang da leiramba lengak singna soirambadagi lebak asi kangkhong chaibani haiba wafam asi hek haibaga mamangi lengak chaiduna tale hairakani adubu past yaudana present oiba yaroi present yaudrabadi future su leiroi maramaduna aikoigi mamang da leiramba luchingba singna Touramba langla langjil samnataba thabak thoram sing aduna ngasigi mirol aikoi awaba taribani khudam oina ST list da hanadagi yauzaraga lakpa maitai mitai kanana ST list gi lokthok pirangki MLR-LR Act pass Chauduna, Ching Tam Kaidoklamba, Manipur da Hanadagi Lazaramba ILP scrap Touramba, Afaspa Thamjilaga, Lalhoba, Namthanabagi Mingda, Micham Kayagi Thawai Loba, illegal immigrants Kaya Ama, Manma Amadi Bangladesh Tigi Frida, Changsil Halaklam Liba Kaya Sina, Ngasidi Aikoi Ontokpa Film Amadalay Libene. Asigumba aranba thoshil kaya asi Chumthoktana Anoba Tangdulektaba Manipur ama Shemba Oithokloi BJP na power de hek lakpaga Asoiba aranba kaya asi Chumthoknana ba hotnarubadagi irang asi haurakibane BJP lengak na tumina leishilam labadi irang asi thoklamdabasu yai lengak haibasidi amuk lakani amuk su chetkigani adubu leihoriba praja miyamgi yaifanana ba karigumba khara tauramsi haibagidama BJP lengak na aranba semdokna ba hotnarubane BJP na kanagumba furup amada atamdana target tawkiba leite adubu Myanmardagi changsilakkiba sing adugadi kaidawnungda yashinaba tawroi haina mahakna makha taki institution dama adu phajana maintain torkanda cabinet phamaga cabinet subcommittee semaga state government gi leiriba amadi bharat sarkar gi leiriba machinery yauna tabna khandokpa haujarambani koi kanada karida force tawba khotpa adugi wakal leite Huji Mizoram na tawri basmaina Mizoram de huji biometric logo kan hole similarly koi madugi process to jaram bani ana bhat ta na hugdabadagi kon inda irang di khokre ana irang siga mai leina praja mayam ma huji awaba leidi base koi yam thuna mama gi mafam mama gi leifam na khanjan na ba magi matang busu highway hangna na ba khona na ba yam kan huji honari aina thajabada athuwa matamda hairi ba yam positive oiba development khara Bharat Sarkar dagi amadi Manipur Sarkar dagi lairiba PR gi sasan sidagi lakani na ai thajai madu phawwa khitang khangminarga mayam punamak awana tarba mayam punamak ekoi karikata sing MLA sing hana bunadum mokoi gi awana tawa matamda mating pahangba satpa hangba satpa awana ana ba laing bada khangde kari khangde ekoi dum sathagi gani